Hello guys. Ngasi miyang maphamda DSP thoina karigmo wafum khratang thamjage madudi lakkadur batang trani thoi kang numit asida inau khabagi channel asida miyam gi damakta free the photo contest ama pangthok sagadori haibadi koi registration free oraga photo contest ama sinjage hariba photo contest asigi first prize na koi 1500 oijagani second prize na 1000 oijagani amadi third prize na 500 oijagani contest asibu miyamna harau harau saruk abiu miyam gi damakta pangthok liba contest asini miyam contest asi lakliba july gi tang 32 kang num asida pangthok sagani miyamna koi tang 10 phawgi manungda koi form submission tobiu last date of form submission ji july gi tang 10 oijagani miyamna tang 10 phawgi manungda adom adongi photo adom adongi ming leifam haibna singba darkar oiba singadu tang 10 phawgi manungda inaugi whatsapp amadi mahaki contact asida pau phone biraga miyamna adom adongi leifam kai maru oiba darkar oiba singadu inaudo loina thajan biro haina miyam famda haijari ado inau nang isu haning bele dadi lakadoriba date 12 July date 12 kang numina sidajida aigi channel nauna hangtoksarakpani masida mayam nuksibiduna support tawbiboina sinjagedoriba photo contest sida mayam loina saruk yabiyu inau sibu nungsiboina miyamna mahang sinjariba contest sibu saruk yabiyu haina miyam mafamda haijari miyamna nuksibiduna aigi channel sibu like tawbiramu subscribe tawbiramu share tawbiramu amadi aigi channel sibu mayamna support tawbiyu share na masinjari